ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯏꯝꯐꯥꯜꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ अमदे लिटान सराइखोंदा डिप्यूटी चीफ मिनिस्टर लोसी दिखोना सरुक यादुना इंग तप्पा हंजलकनबा मिफम फमलिंगै नोंमै कापनरख्रे खुरुमजरी नॉर्थ विंडो टीवी ना संदुकचरी बा नुमिदांगी पाव मियेंग ताबिरी बपुम नमपु अहाम मक्कदा तराम दोकचरी पाव संदुक न पीजरी कुकी कम्युनिटी सिंगना इम्फाल द चंगलपा मतमदा लेंगाक न ngak सेनगनी खुदोंथीबा ताहलोय हाइना मणिपुर की चीफ मिनिस्टर युमनाम खेमचाना फोंदोकरे वाफम सिंग असि नेशनल हाईवे 137A गो इम्फाल दगिना काकचिंग लमखाई फावगी लंबी सेमजिनबगी दमक मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज ना सैंक्शन तौबा प्रोजेक्ट फ्लैग ऑफ तौबगा मरी लेना फोंदोखिबनी महांगना मखाताना हाइखिबदा हाइरिबा प्रोजेक्ट असि ममिंग लेरबा कॉन्ट्रैक्टर सिंगना पुन्ना पुनसिंदुना पुन्ना पैसा थाददुना माइनस याउदबिदा थबक तौमिनगदबा मणिपुर की इहान हानबा प्रोजेक्ट नि हाइबा वाफम थमकी अमदी महांगना चीफ इंजीनियर द कॉन्ट्रैक्टर सिंग ना क्वालिटी लेना लंबी सेमद्रबदी बिल सादनबा खंगनकी लोइनना लंबी सेमबकी थबक तौगदोरिबा कॉन्ट्रैक्टर सिंग असु अप्रैल था ममांगदा लंबी सेमबा लोइशिनगनी हाइबगी थाजबा पिहनकी समय भी ऑनरेबल एमएलसी ना मरिक चुमना है ना थम्बी गए ऐदा फिदोना सांदुक सर ना हंसी नुदिन की पुंगमरी मुक्ताबदा कही चौचान पुंगी ऑनरेबल एमएलए हुई बिना बस सोक्तरन लेगा बाल्टे की फोन नंबर लाई एक इरान थोकी बदगी ऐ मा नावा हम बसुसत पंगवाउंटे दगी फोन दवरी सानगी बसु लेते पुंगमरी मुक्ताबसिदा माना पो मुख्यम जानंग सीएम है याम मंगाइरे शांति पुरपदा ऐ सुमतें पांगनी को आइना वरी सानरकांदा थमनगी देन नुदान तरा मुक्ताबसिदा मागी मचान पासे कपगा फोन तवे आइगी पासे आईसीयू द लेरे अंकल नोइन अंकल मतें पांगबियो ऐ कोई स्टडी डॉक्टर सुमतिक साना लेते आइना तंजादुदा ईश्वरना सांबिदना तोगी डॉक्टर कृष्णानंद मा लंदन द लेबनी आइगी नाक्ता वरी सालेनी द होल एपिसोड टू चोरासानपुर द लेबिबा मेडिकल ऑफिसर सिंगुबा माना गाइड तवकांदा ट्रीटमेंट तवा होली देन अकॉर्डिंगली स्टेट की हेल्थ डिपार्टमेंट की रिम्स की क्या लोइनमक मतें पांगकांदा मादु असोयना याउदगे नरंग फाइन तौना कोई कोरोनेबल एमएलए एनियमसु ओगा पुबिलगा एयरपोर्ट की नरंग चखरे अदो मागी हक्सांगदु फरगा हलक्सन ओइने छोड़ खोरमजरी लोना आइना थमजनिंगसी कोई सेक्रेटरी होम सु लेरी कुकीजो कम्युनिटी लाइंग लाकपा इम्फान लाकपा खुदिमक सरकार ना दायित्व लौगनी मखोय लाकपता करीगुंबा अमद थोअलो ना सरकार ना दायित्व लौगनी से इना हाइजरी लोना आइना लोशनबदा थमजनिंगसी थबकसी जॉइंट वेंचर मणिपुर की अहानबा पुवारी वरमदा वाली कॉन्ट्रैक्टर मयाम पुल्लकांदा पुन्ना थिकासी थादमिनबा मदुसु माइनस याउदना मणिपुर की पुवारीदा अहानबा मणिपुर की सकनायरबा कॉन्ट्रैक्टर सिंगसी पुल्लकांदा पुन्ना थादमिनरगा माइनस याउदना थादबिरी फजना थबक सुरकनी हाइबगी थाजबले यारगदि ऑनर कनोगी कोई रेस्पेक्टेड कॉन्ट्रैक्टर सिंग स्टेज ऑन का खतपियो ओके सिमिंगसु नकल लेंगपियो कोई रेस्पेक्टेड कॉन्ट्रैक्टर सिंग का बियो को थबक सी क्वालिटी यावनो सुबिगदरबा ऐ सिमिंगिया द रिक्वेस्ट जरी क्वालिटी यावदि बिल साबिरोन देन थबसी कयाम थुना सुमंगनी कयाम थुना लोसन नंगदगे अप्रैल की तांग याबो लास्ट अप्रैल की अप्रैल की थालो शलकपा कितन नंगते यावदरा एखोगी अप्रैल बाउ पीरीसी करिगुंबा मार्च मनुंदा लोसन ता तारगदी नखोगी जॉइंट वेंचर से सरकार ना अंगबा मतेंग पांगनी हाइबम थंबिरा
Litan Saraikhongda Deputy Chief Minister Losi Dikhona Saruk Yaduna Ing Tapa Hanjalaknanaba Mi Famlingai Nongmai Kapnakri. How Kibanumitagi Ukul District Ki Litan Saraikhongda Tangkul Naga Community Amadi Kuki Community Anigi Marakta Irang Thokpa Haurakibana Maram Oirega Nakan Animaktagi Yung Kuntrarom Maina Chakre Hairi. Fibamadu Athubada Lakshinanabagidamagta Cycle ACG MLA Ukrul ACG MLA Amadi Manipur ki Deputy Chief Minister Losi Dikhona Irangna Sohalaba Mafam Singh Yingshinduna Ing Tapa Hanjalaknaba Mi Fam Pangthokibani Hairi. Mi Fam Maduda Nakan Animaki CSO Singh Central Forces Amadi State Force ki Official Singh District Administration ki Luchingba Singsu Mi Fam Maduda Sarugya ki Hairi. Panbay Litan Saraikhongda Thokliba Irang asigi Haurakfamasi Lanai Miyoi Masil gi Marakta Nungainadaba Thokpadagi Hena Paktok Choktok Hankibani Hairi. Adubu Irang Aduga Mari Lainana from Kiba Mi Fam Maduda Positive Oiba Response Fangi Haina Mari Lainaba Singi Maiketigi Fongdorakli. Rims Hospital da Litan da Thokiba Thodoga Soka Pandang Bana Maram Moiraga Laying Chathariba Singh Chief Minister Yumnang Khemchana Hakthengna Chatuna Yengsinkri CM Khemchana Mahaki social media da Thagalapa post amada Wakhal Tanada Badagi Thokiba Thoaningda Thodokta Asoka Pandang Laba Singh adu gi ana layengi Mathotaba Singh Yengsinkri Amadi Athubada Fagatpa Oidasnu Haina Fongdorakli Loinana Thogliba Thodogadu control Thambang Amle Amadi Makhatana Kanglup Anigi Marakta Lo Bungaktuna Ing Tapa Hanjalaknaba Hotnaminasi Haina Appeal Taurakli. Ngasi Parliament Mifangi 0 hour gi matamda Rajya Sabha gi MP Laisemba Sana Jawbuna UPSC exam gi question da Mitai Mayek Amadi Bengali Mayek Animak Yawnaba Pukhat Pirkibabu Haningai Litana Milalgi Maikedegi Thagatpa Fongdorakli Mitai Irol Iek Loina Silo Apun Balup Milal Kangli Paki Maikedegi Thadorukpa Cherol Amada Lamda Masidab Ngasi Fawda Lol Amadi Mayek Mapumfana Chaukat Hananaba Changsilakpa Khongjangi Manungong Channa Lisinganiga Mangangi Matandugi Lengakta Taknaduna Laki Bagaloinana Akanba Khongjang Kaya Milal Amadi Desama Changsinduna Lakraba Matungda Metra Nipan Lisinganiga Mangada Manipur Lengak na Yanaba Puraktuna Lisingani Taruktagi Lamdamasigi Mahitam from Singda Class 1 Amadi Class 2 da Tamba Hokiduna Ngasi Master Githak Yokiduna PhD Taunakre Adubu Laibak Tibadi Manipur Lengak Amadi India Lengak na Lol Amadi Mayek Chokot Hananaba Akanaba Taurang Amata Ngasi Forward Lokatri Masigi Manung Channa Handak the Ministry of Education Government of India na conduct tauna Oza Launaba Central Teacher Eligibility Test CTET na paper 1 amasung paper 2 khaidokuna part 4 amasung 5 haina pangthokiba test asida form amadi question singda Bengali khaktagi mayekna semlakpa haibasi khwaidagi laibak thibani masida Kalaktuna Oza Oraglaba Singna Takpigadoriba Manipuri Mitai Logi subject asi Sungsoi Soidana Mitai Mayek Haiba Oigadabani Loinana India ki Khwaidagi Wangba exam UPSC civil service su Mitai Mayeki question Yawhandaba Haibasi Khwaidagi Laibak Thibani Athuba Matamda Manipuri Law Yawbam India ki exam Kudimakta Manipuri Law ki form amadi question singda Sungsoi Soidana Mitai Mayek Yawhangadabani Hariba Singasi Mari Lainaba Singna Masa Masagi Lol Amadi Mayek Chokhat Hananaba Hotnabada Mari Lainaba Amata Namthabidanaba Appeal Taurakli Loinana Lol Amadi Mayek Chokhat Hananaba Milagi Hotna Zariba Asida India Lengak Amadi Manipur Lengak na Namthanaba Hotnaraglabadi Milana Lisinganiga Mangada Manipur Lengak ki Mathakta Mayek Chatnaba Changsilakiba Khongjang Adugumba Amuk Hanna Changsilakani Haina Lengakta Cheksinwa Thamlakli Koirena Luchingba UNLF ki Lanmi Sanglup Manipur People's Army MP na nauna safunglapagi kuntra mapan suba mapokumon numit ki thoram maipak na pangthokre numit asigi mapumoina thoram di ningtam yawal lalhoba thawai na ponthapi kraba athobu singda ikai khumnaba utuna minute ani tumina lepak miyamgi Ningtam lalhoda thawai kathokraba athoba singi mafamda leishukatpa amadi mapokumon numit asiga mari leinana Central Committee gi Military Affairs Committee na
पुथोकपा चाहीगी वारोल पाथोकपा अमसुंग पार्टी अमदी लामीगी लुचिंगबसिंगना थौरंग मरी लेनना वारोल पीबा असिना चिंगबा ओइखी Mahiroi loop ama oriba amsobo miya mamangda lan uhanana ba hotnaduna chatharakpa thawng asi Mahiroi loop asina hakchin lawi haina All Manipur Muslim Students Organization amsogi maiketegi fongdorakli amsogi maiketegi thadorakpa cherol amada amsogi executive body lailena masana masabu amsogi authority amadona ngangsakliba miyoi singasiga amsoga mari amata lainade makhoi singasina fake letterhead sizinaduna Mohammad Azimuddin chairman aduga Mustafa Alam Kaubanupa asina returning officer orega amsogi election tawrani haina notice sub tawduna leibak miya mamangda loop asibulan uhanana ba honarakpa thawng loop asina hakchina lawi Mohammad Azimuddin hariba miyoi asi Yaripok Chagamdabigi Jila Parishad nominee oinasu work tawramlaba hojikna National Political Party amadasu active member ama oina hojik work kana tawriba misak amani aduga Mustafa Alam hariba mi asi oinamdagi oiramki amadi mahak masasi drug addict amani hojik mahak asi laikai gi mi singa thiba fangkidre numit kharani gi mamangda udre hairi mahak pu kanagumana miyoi kharana aduna drug chanana ba sel piduna nekpani haiba asisu chap chana khangle hairi loinana Loop asigi official Facebook page hack tawkiba adu pung kunmari gi manungda Loop ki president da sinarakadobani masida thawoi ushitaba thawong sing chatharapa tarabadi masigi afafata gi daita khudingmak masana pujagadabani haina cherol asina makhatari amsogi masak thina nawa honarpa thawong amagi khata na sum lepa naidana chatharapa thawong asina maram oraga ai praja miyamda tangai thadana amsogi sijenaraga lanna miyam mangu khana ma honarpa kangu asida yan tanna wa haiduna koi statement asi thamjabani haukiba mamang tha dai hauraga miyoi kharna punsellaga amsogu masak thina nawa koi thabu kayam chatharapa masi koina mamang taktasu Mokoida Gam Nava Hadan and Koina Mokoida Gam Danamata Pigre, Adu, I activity Mokoi, High but home Chatarapasi, Leptavida, Satarakunamaramoraga, Koi Amsogi Masak TV Yaba, Moon Guy social media Sizinaraga, Toto for media singer, Aduga, even if Amsogi Facebook page over when a hectoraga Amsogu Marin Marana. Hanana wakona bagi thawong asi kan mumong na kandem tawi kutakta siguma thawong asi lep kadabani haiba kangu asina haiba lamhen tu hen ba kangu asina mara koi election committee ma seme haidana election committee ki kano si list pa degi amsogi anauba election tawrani amsogi executive member khallani haidana form na chingba thadokna koi haiba koi page hack tawkrise sida su thaglakpa ma dia top social media amdi electronic media kharamda su hapchilakpagi thawong ase kudatta lepkadabani haiba election committee sida chairman oiba MD Azimuddin Maxi chairman wena hojiki moi sasina kangu sina tawraga chairman an hana khale duga Mustafa Alam haiba yo amana koi election aru wena khalakwa haiba moi ani si amana koi Yaripok Changamdagi mahak masa si magi loinabi Jila Parishad oraga masi nominee amoina kunduda laikai duda wa tawraba misal amani mahak asina kano koi political party national party amadasu koi wak tawi haibagi kano sulai duga loinana sida nungai taba thudu amakhakna nungai taba wafam amakhakna Mustafa Alam haina election aru ori kun pase tasingna akoina thigatluba matamda mahak si oinamdagi haiba miyoi si tasingna koi media la ho paning dabani tawu tangai fatana pandaba ya tamdagi koi wafam je panbani mahak si koi drug addicted oira mi mani drug haiba bol si drug si yaudagani masasi hingbaga koi no tawro misak amani mahakna election aru oina khanba matamsida aru oina moina sidina raise mahak monda kanagumba koi gi hariba si kangu ma koi amsonga sakthi ngai hona deba kangu sina monda koi gi nisa chabada mai sana thakna buda mating bangna ba paisa pisel laga ni aga khunekta koi gi ma se election
committee CCM da yausal lapani highway poche mai khoi da su lere Jingay Jing Imoinu Tagalog Waithau na Sinduna Waithau Jingay Jing da Layriba Ima Imoinu gi Khubamda Nomagi Oiba Tree Plantation Program ama pangthokre Thawam aduda Sanakonungi Ultra Sanglin dagi Amom Ningthau Angom Poraiton UCM gi former President Yunam Nabachandra Thobal College ki Assistant Professor Dr. Laisham Jelsiam Advocate and Director Human Rights Law Network Manipur Maihobam Rakesh Sanakonungi Ahal Lop Lakpa Advocate Puyam Tomcha Maitai Jangay Jing Imoinu Thawaloki President Wangkim Ibocho Maitai Treasurer SM Tombi Maitai na Jingba Kayana Saruk Yaduna Imoinu Imagi Khubamgi Akoibada Manapungba Amasung Uhai Panba Uchara Kaya Thaki Jangay Jing Imoinu Thawaluk Waithaugi Member Ama Oiriba Mutum Raza Maitai na Fongdorakpada Ngasidagi Chahi Kuntra Rungi Mamangdagi Jangay Jing Ima Imoinu gi Khubambasi Kanana ba Honarakpada Hojikti Iramdam Asida Lairiba Ireicha Kayana Leptana Mateng Pangbirakpa Imagi Khubamasi Senga Sagat Pagi Tabak Leptana Chathari Ngasi Sumiyoi Kayamana Mateng Panglakpa Leptri Masimak Yamna Nungaijay Imagi Khubamasibu Hena Fazahanba Ngasi Ohumlak Shuboina Tree Plantation Gi Thoramasi Pangthokpani Hainasu Makhata Nasu Fongdoki Miyamnasu Thogolukpu Mateng Pangbiu Haina Fongdoraki Tampi na habadi putra ki mamang di ko gila kamrela su mi sai putna ko matam thadura matam chang thadura matum da hujik sepat pa sakat pa yam kanna je ko ko jari hujik no munu ki ko sepat sakat pa lip sadri thari ba ko ji hapala pa thari ba sing sina humrak su boina singe sing mai ngari ko masta asina humrak su bone aduga makhata rakpada ai ko gi hujik Simple liba sagat liba state of mating pambigani haina misi arab pelektan haji changjan ar pelek ta bahai ta masigi dam to samin waijai adugul petrus la pigini haina jiksu matang matang pa phobir pagi dam to su adugul matik muai bahai ba to phobjai habse Assam Regiment and 119 INF Battalion TA Pensioners Manipurna Senduna Get Together Geji Thoram Ama Haukiba Namita Thobal District ki Wangjing da Leiba Space Ngapigani Spice Hotel da Pangtokre Thoramadu da Inspector General of Assam Rifles IGR South ki Major General Gaurav Sharma SCSM na Athoba Mithunglen Oina Honorary Captain S Bimol Singh Thoram Mapu Amadi Honorary Lieutenant W Sanahan Basingna Akanaba Mitunglen Singh Oina Sarukyaki Athoiba Mitunglen gi Warolda Major General Gaurav Sharma SCSM na hai matamamada leibaga sigi damakta mahakapuna thabak tawminaramba Singhna mahapunung shibiraktuna pumina bagi tanja ama fangba asi yamna nungaiba fawi Prisoner Singhi damakta matam chupada lei kariguma matam da isagi awana tarakpa mateng mathau tarakpa yaurabadi ahinung thil khaidana paw fawbira o haina Pensioner Singhi Puning Thogatki Ningol Club Amadi Humanity Service Foundation na Babina Hospital ga Kutsam Naraga Eco Network Manipurna support Tauduna First Aid Training Program ama Hairokpat to Litanda Pangthokre Ngasigi training program aduga mari leinana Babina Hospital gi Consultant Emergency Medicine Dr. Lakshmi Kangjam na haikiba da ngasigi training asi basic life support CPR Haibadi Tabakta number patient Amana Kangodana Wantakiba Matamda First Aid Oina Hospital Yodringada Karam Namating Pangba Yabagi Haibagi Maramdani Haiki Pangtokiba training program aduna Ningol Club ki Secretary General Morangtem Inunganbi Chanu na Haikibada First Aid CPR asi life skill ga tatna thanaba yadraba khangjinba haijinba yamnamak tangai fadaba hiramamani khanduna asigumba training program asi pangthokpani Babina Hospital ki maikadigi training asi pangthoknaba haijarubada harauna yabirakpa maruoina Dr. Lakshmi Kangjambu mahanga thagatpa fongdokhi Kasi ako na pinjari ba training asi basic life support CPR, haibani cardiopulmonary resuscitation, haibani tabak na naman patient ama na miyoy ama na hanggang na wanhang iba matamda first aid oy na hospital yung dingay na kani-kani tawdang tawbayang haibani ni kasi ako na pili ba si
first aid CPR training loina na ahoina heart attack haibasina karino cardiac arrest haibasina karino stroke haibang symptom se karino stroke oiba matamda kari athuba thodang lo ba ya bagi amadi hoina chest pain haibani heart attack matamda karam gunit bisakani haiba asina tingba first aid ni ahoina knowledge mayama ma share ngasi first aid training asina si pangthosariba first aid training asi Niwon Club amadi Humanity Service Foundation ani na ullaga Babina Hospital kusamnaraga pangthosaba first aid pibagi training amani sisu life skill ga thana ba yatraba saruk amani sigumba ba program kaya ama training kaya ama Niwon Club na leptana pangthosari Khangabok SC की Samaram Village polling number 35/37 की president ओरबा थांगजम कुलचंद्र सिंह न थासगी अबदा इखंग खंगौदना लेखिदबदा पार्टी SC थौमी सिंहना मिनिट अनि तुमिन लेपतुना अवाबा फोंदोखरी खंगबोक ब्लॉक कांग्रेस कमिटी KBMCC amadi AYCC na sinduna Wangbal da leiba Congress Bhavan da ngasi pangthokkiba awawa phongdokpagi thoramda Khangabok Kendra ki MLA Okram Suraj Kumar gi loinabi Dr Okram Miki KBCC ki President TH Ibomcha Social Worker Laisham Subhas da chingba party se ki thomi kayasu sarugyaki अवाबा फोंदोकपगी थौरमदुदा वांगांग किबा सिंगना थांगजम कुलचंद्र सिंह ना लेखिदबा असि पार्टी असिगे चौबा मांगजबनी महांगना पार्टी असिगिदमक्ता खंजरंबा अमदी तौबिरंबा थबक थौरम सिंग अदु एकोय खुदेमंगना पांगथोकमिनसी महाकि लेहुरिबा इमुंग मनुंगी अवाबदसु सरुक याजरी हाइखि थौरमदुदा लेखिद्रबगी फोटोदा लैशु कतना महाकि थवाइना मपुगी लेकोलदा इंगने चिकना थबिनबा थौनिजखि Kairembikok awang lekai da leiba Divya Moirangthim gi ana layang idamakta punna hingminasi group na lupa lising tara humdoi mating pangkri masagi chahi tara rom tangai vi Divya Moirangthim hojik plastic ammonia na naduna layangli social media da angang asigi amadi imungi awana taba kayabu group asigi member singna thengnabadagi punna hingminasi group na ngamjaba kharadang miyoibagi minungshi tengbang pangbani haina group asigi general secretary TH Brajeshwar Singna phongdoraki Wangi kenta kembali manung dalai lebih ba sigi manung dalai lebih ba boy kuai degi wana taraba swasthar basinda angam mamte khasitang ero sopena pangna ba dana kunni ni siya ba pumana leje hai ba gu basina angam ba sakhraga kembang ngaraga to sumaina kuai degi leje lai ga taraba na ye tar ko ni angam mamte khraga pangdi hari mamte si kai ni ko lai ba ai Sanendi sa dira number policy taraga indoi katang koi makin pangula chabli masi maka koi na kayemak doktor da kantong na je sida baba pau mo kubiraga baba ujiro isa sigi isu sigi ayo ngasi na chari ba koi pai puno manga sport de tungi Kha Manipur College Kakching Students Union 2025-2026 na senduna tha se ki tara turuk fawa chathagadaba College Week 2025-2026 ki thauram ngasidagi college asigi Principal Dr. Akram Rudrababu na haudokre Kha Manipur College Kakching College Week Celebration 2025 amasung 2026 adu haudokpo oina Principal Dr. Akram Rudrababu na ngasi ayuk college asigi campus ki torch rally ama lamthaduna Kakching ki tungan ba mafam singda cheluraba matungda College asigi playground da thunglabada Principal Rudrababu na okhi Madugi tungda Principal na Kha Manipur College Kakching College Week Celebration 2025 amasung 2026 adu haudokle haina lakthokpaga loinana Principal na luchingduna mayam punna wasak lominakhi College Week Celebration adu haudokpagi thoramda college asigi Commerce Department ki Head Professor Yengkhom Raju atai Oja Singh non teaching staff Singh Kha Manipur College Students Union 2025 amasung 2026 ki Vice President Dr. Khatrimayum Biramani Union asigi thaupuwa Singh Mahiroi Singh su saruyaki Ngasidagi haudokhiba College Week Celebration asigi manungda Sports Meet pangthokani hairi Sports Meet aduda outdoor games sing oina football, lamjel, javelin throw, discus throw, shot put throw, long jump, tug of war aduga indoor games singda carom, chess, badminton, arm wrestling, table tennis na chingba athoi ahen tanagani hairi Lagliba tangtara ni thoidana literary meet pangthoktuna debate competition, quiz competition na chingba pangthokani
Tang tara humdoidana Freshers Meet pangthoktuna Mahirishina Cultural Amadi Makhal Mathil Thorum Kaya pangthokani Tang tara marigi ayuk pung taretagi hauduna college asigi campus luna na thamnaba social service pangthokani aduga tang tara taruktana college week asigi manungda puthokiba competition kayada makok mathang taraba singda mana yenthokpagi thoram pangthoktuna celebration asi loshingani haina Kha Manipur College Kakchingi Students Union 2025 amasung 2026 ki Vice President Dr. Katrimium Biramanina Fongdorakli Loktak Kansi Manipur gi Shaktam Ngaksi Haiba Wakhalonda National Poets Meet Pangthokre Ngarangdagi Chatharakiba Patriotic Writers Forum Manipur gi Taranipan Shuba Mapong Numiki Mari Leinana ngasi Loktak Patyaida Leiba Hotel Emerald gi Auditorium da Loktak Kansi Manipur gi Shaktam Ngaksi Haiba Wakhalonda National Poets Meet ki Thauramama Pangthokre Forum asigi President Nauribam Khambaluangna inaugurator oiduna haudokiba thoramaduda Manipuri Language Advisory Board Sahitya Academy New Delhi gi member Khoishnam Ongbi Birolana athoiba mitunglen oina sargyaki National Sports apigani Poets Meet adugi Saidin Mapu Leimarol Khorjaikol Dalaikol gi President Chongthamongbi Shubhadanina oiki Athoiba mitunglen oina sarugyaki Khoishnam Ongbi Birolana Fongdokibada Malemda Tangaba Pat ama oiriba Loktak Pat ki saktamasi mangshilapagi mami tarakpasi apen pokte Pat asigi akoibada fumdi kayana pashilaktuna Pat asigi fazaraba masaksing uba fanglaktabasina Pat asigi fazaba manghalakpagum tawri Pat asigi kananaba honabada miyam pumdamanga thaudang Yaminaba Changi Loktak kananabagi wakhalonda ngasi Patriotic Writers Forum Manipurna National Poets Meet ama pangthoktuna Assam, Tripura, Amadi, Manipur ki aiba aibi singna Pat asigi hojik oriba saktam malem gi miyam da khanghan naba honarakpa asi afaba khongthang amani miyam busu aiba aibi singna wakolon si laushin bayum yamna mak tangai fade haiba wafam thamki Patriotic Writer Forum Manipurna Maki Taranipan Shuba Foundation de Numi Thauram Masiga Mari Lainana Ngasi Numit Nini Suna Satharak Lava Thauram Mase Loktak Patki Patai Shida National Thakta Akoi Saying Saidinaba Thauram Mama Panghok Sabaze Asuki Matik Hainingai Laitana Thagachari Haibadi Assam Tripura Manipur Kasa Mayam Aibi Kayana Ngasi Thauram Iya Shida Akoi Saruk Jazaraga Saying Saidinaba Ama Thauram Sathajari Ngasi Loktak Sibo Ngasi Akoi Basi Pundina Songjala Aba Pachida Lai Bang Maki Pothok Mayam Asi Kanvina Bagitama Ngasi Sinja Langjari Patriotic Writer Forum ngasi aiba aibi kayagi thamoigi wakhalgi oiba aiba dagi phaurakpa ihulduna media da waisaraga mayamna su ujabo oisanu asuki matik patki tama nuaitaba feel tawi mayamna patki ngasi mangdharak laba maki phumdi nang akoiba se songjal aba asukumba thabak thauram masibo aiba singhina phongdo iba thamoigi oiba wahai sina mayamna su ubiduna patsibu kanbina Akoi Mitai Haibadi I Marigi ngasi Manipur Assam Tripura Akoi Pundina Riba Mayam Zibu Amatu Oibagi Nungsibagi ngasi Manipur gi Irang Zibu Akoina Amata Oidagati Mapalamda Lairiba Maitai Akoi Sub Manipur gi Awabada Saruk Jadragadi Manipur se Akoina Akoi je Mitai Rati Haibazaroi Mapalamda Lajaraga so Akoi Mitai ni Aduna Akoi Amata Oina ngasi Punsan Minaraga Manipur se kari karamna kangani kari karamna kamaina tausige habeto amatto ibagi chungset bagi thorang ji khudong chaba ngasi Patriotic Writer Forum gi secretary oja Rakesh Rauremna ngang bagi khudong chaba matik ma phangjaba je ai asuki matik thagachari ekoi toina phamina lak chani sumba cultural exchange program yam toina to chani literary program literary meet program yam toina to chani kana bana sayeng ira ke do na kana bana sei ira ke do na he na waraki kabi adu wada yangangi masina Manipur ngai bani masina Manipur kali bani haisa miyam na kana khang nam changya maroi ni mu manunda khang nam changya kana ma bana sayeng ni matani mu manunda support yaw draba sayeng thi baje masayu pung to te lai ni si kai mai ben si mal ta mai family members in the Saran Devan Lamatanda, Koroko Korkani Hanin, Sin Mapung Power, Ilu Mapung Power, Thoro Mapung Power.
Sina summa mayam se kai yung je hana wa kal tamina ba adu de matakta yung da sinaba wai wata mama papi papa adagi adu mom si mayam se mai to ima se indon ikura iton si sinaba ama changyam kona papa hare ne yam na mama hare mom hare yam phajaban khan ba si wa khal thadok pom chang kona sinaiba lon se ung de yom na chandok pom changya ai ko di yam se lai ban lon yam mayam se masih akan filter atau bawa tanda inung isai suci pi ibak grassroot lagi hau bawa macamnya masih lagi mengerakes kalau bisa yang pian dia lokta pat asida national pangthok pigada ba pangthok sagada ba sigi director forum na sinjari ba yai pharaba me kupangja si maktada national poets meet pangthok saba masigi mifam asida aina Department of Management Manipur Technical University na Sinduna Corporate Leaders Conclave 5.0 Pangthokre Hotel Infalgi Sangai Holder Transforming Ideas into Impact Bridging Innovation Industry and Society Haiba Timda Pangthokkiba Thoramaduda Dr. Thangjam Davali Singh Chairman and Managing Director of Babina Group of Companies na Chief Guest Dr. KH Ratan Kumar Singh Chairman cum Managing Director Mothers Care Children Hospital and Research Center na Guest of Honor Professor W. Chandrababu Singh, Vice Chancellor, Manipur Technical University na President Oina Sarukyaki. Asi Sinzari event Corporate Leaders Conclave 5 Asi Department of Management Manipur Technical University ki MBA Saturn Sumna Sinzari Thawani Jai Kuding Giseli event Asi da Manipur da Leriba businessmen entrepreneurs mayam si pullaga platform ama pinora tanja ama lawjabani maru oiba pandangdi thawam asigi Manipur ki kachin boya da leriba businessmen amadi startup innovators mayam asi pullaga business experience maru oina MBA Chhatra singha interaction tawraga mogi struggle challenges failure success Manipur da business tawbada akhanaba kari kanamba darkar lai habadu angang sindagi hangaga interaction tawraga moigi problem sing solve tawnaba amadi ziki business tawnba kangu sing asina kamaina tawba yagani hana sinjabani sida yawriba si Chhatra khattana tana business Manipur da laiba hanagi establish tawraba adigi business tawge na khaliba mayam asi pullakandi interaction session panel session technical session kaya masuk sinjari session si manu masida moina kamaina business tawba yai kari problem thingnagani future da business ki fundraising assistance lairadi karamba bank da kamaina chalakanda kuina fundraise tawba si karamba mon da line tawba yagani haiba singa si kuina expert panelists mayam ma kawrakanda discussion gi session su sinjari chahi kudingi program si sinjagani mathang chahi da su hena chauna sinnaga MBA Chhatra singna kan honajari aduna mathang chahi gi event su business enterprises singna khaipumna makna amuka participate tawna sinjari State level thakta layekpa changdamnabagi thoram ama ngasi wangkhaida leiba NSK Multipurpose Community Hall da pangthokre Naharol Sintha Kanglup NSK wangkhai keithel asangbina sinduna ahanbo oina pangthokiba layekpa changdamnaba aduda hauzi India amadi kuki narco terrorist singna chatharakliba proxy war haiba yauna miyoibagi hak khonggongnariba Armed Forces Special Power Act amadi matik manga leiba Manipur ama ohelasi haiba thim sing asida yumfum moduna pangthoki laipa changdamnabagi thoramadudha chaurangna mahiroi chani henmana sarugya kibaga loinana changdamnaba aduda mai paklakhiba mahiroi singi mafamda manamathum sing yenthokuna pungning thogatki changdamnabagi damak thoramadudha amkil gi president Laurembam Nganbisna athoiba mitung NSK gi president Mayengbam Sanatomana thoramapu DMU gi University Ngapigani History Department ki Associate Professor Dr. Malem Ningthauja amadi Wangkhai Kethel Assambi Nupi Maruk ki President Gurumayum Anupamana akanaba mitungnen singoina sarugyaki Kasi lalu sebab tahun ini sendiri dina aku kira first experiment building competition si ada juga hal lain apa pun kasi nga ada si pemain di masuk warga itu zumzi maru juga itu dia amadi apa perusahaan lah desa perba siwa amadi ini bagi apa
ꯑꯗꯨꯅ ꯑꯍꯥꯟꯕꯁꯦ ꯁꯛꯁꯦꯁ ꯇꯧꯔꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯥꯏꯕ ꯇꯤꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯩ ꯍꯥꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯆꯪꯅꯤ ꯄꯨꯂꯞꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯄꯦꯇꯥꯎꯒꯤ ꯑꯃꯨꯛꯇꯪ ꯈꯥꯏꯗꯣꯛꯆꯩ ꯑꯍꯥꯟꯕ ꯄꯦꯇꯥꯎꯒꯤꯗ ꯄꯦꯇꯥꯎꯒꯤ Aꯗ class 5 begina class 5 ama ada class 9 itu awal itu likna Thobal Okramda Laiba, Thobalda, Nupi Kaktagi Amatangaraba College, Wycombe Mani Girls College ki Nifutaruk Suba Foundation Day Celebration Pangtuktuna Meritorious Gold Award Amadi Incentive Award Sing Yentokre College Asigi Seminar Hall the Pangtukiba Ngasigi Thoromaduda Committee for Implementation of NEP 2020 Manipur University ki Chairman Suoriba School of Human and Environmental Science ki Dean Professor Soibam Jivan Kumar Singh Wycombe Mani Girls College ki Principal Professor Hanjabam Manuranjan Sarma Amadi Wycombe Mani Girls College Governing Body ki former President Wycombe Ranjit Singh na Athoiba Mitung Thoram Mapu Amadi Akhanaba Mitung Oiki Thorongi Sarugama Oina College Asigi Founder Singi Statue da Amadi Photo da Oza Singh Amasung Mahiroi Singh na Lay Katuna Ikai Kumnaba Utkibaga Loinana Faculty Members Singh da Incentive Yentokpa Loinana Gold Medals Amasung Meritorious Award Yentokpa Amadi Cadet Award Fanglakraba NCC Cadet Singh Butaram no Opana Mapumoina Thorom Oiki Ministry of Youth Affairs and Sports Government of India gi Makhada Chathariba Khelo India Mr. Women's League ki Sarukamoina Thobal District Sepaktakro Association Ascenduna Team Tarukna Group Ani Thokna Khaidoktuna Tha Secretary Thobal Achouba Multipurpose Community Hall the Chatharakiba Mr. Sepaktakro Women's League 2025 Amasung 26 Ngasi Loichinkhre Loinana Yasta A na final Mai Paktuna League ki winner oikre ngasi sanakiba final match aduda Yasta A Thobal na SYGA Atopambu point 20/17 16/15 13 da thoibang amduna league ki winner oikibani amadi hardline da Yasta B Thobal na SSDC Thobal mayai lerak point 2.0 15 13/15 amadi 11 da Mai Paktuna ahum subutaki League adugi best player Yasta Egi Tanya Akoizamna aduga best discipline team na SSDC Thobal Mayailer na taki League lotion bagi thoramda Sai NERC Tagyal gi retired assistant director Konsam Michael All Manipur Sepaktakro Associations ki president WG10 YAS Thobal District Officer M. Deven, Thobal District Olympic Association ki President M. Mani, All Manipur Sepaktakro Association ki Advisor T.H. Mohindro, Imphal West Sepaktakro Association ki President L. Upendro, Kakching District Sepaktakro Association ki President E. Janaranjan, Athopam Gas Agency ki Proprietor Okram Budhi Amadi, Thobal District Sepaktakro Association ki President A.K. Premna, Athoiba Mithung Len Singh Oina Saruyaduna Makok Mathang Takraba Tim Singh da Medal Certificate Amadi Trophy Singh Kosinaki. Khongjom Sol Village ki Slopland Public School campus se leiba Water Bottle Company Eastern Ilina Lilina sponsor Tauraka Tentha Haibung Tranquility Club Tenthana Sinduna Team Taratarukna Group Mari Thokna Khaiduna Pangthokpa 30QC Trophy 2026 Let Irumbam Birlal Memorial State Level Open Tennis Ball Cricket Tournament Mathang Tha February 9 dagi TQC ki ground da ngasi dagi sanaba hokre ngasi opening match ta Athopam Legion Mai Pakre tournament adu howdokpagi thoramda NCC Alumni Foundation Manipur amasung Egalitarian Manipur of Altruist Trust Ima Trust ki President Su Oriba Meitei Tribe Union ki spokesperson retired Colonel Santikumar Sapamna Athoiba Mithunglen Kakching District ki Additional District Magistrate Pangambam Santikumar MCS na thoram mapu aduga Samagra Shiksha Manipur ki Account Officer Maibam Samananda Saknairaba Saisakpa Actor Hamum Sadananda Amadi Shaishakpa Kennedy Kumamna
अखनब मिचुंगनें सिंगोइना सरुयाखी थवंगी शरुक अमा ओइना लेखिजबा इरुंबम बिरलाल की फोटोदा ngasi मिचुंगनें सिंगना लुचिंगदुना इमुंग मनुंग अमदी सरुयाखीबा सिंगना लेशु कतुना इकाई खुमनबा उतखी टूर्नामेंट की ngasi हौदोकपदा सानखीबा अथोपम लीजेना टेंथा हरिकेन बु विकेट तरुकता माइथीबा पीकी अथोपम लीजेंगे सुपरजिटना बॉल 26 मायुक नबदा रन 55 लौबा ngamduna मैन ऑफ द मैच ताकी टूर्नामेंट असी विनर लुपा लिसिंग कुंट्रा अमदी ट्रॉफी रनर्स अप द लुपा लिसिंग कुन अमदी ट्रॉफी मैन ऑफ द टूर्नामेंट हाईएस्ट रन स्कोरर हाईएस्ट विकेट टेकर अमसुंग मैन ऑफ द मैच ताबा सिंगसु सेल अमदी ट्रॉफी की मनासिंग पीगनी हाइरी विष्णु नाहा यूथ फेडरेशन यारिपोक PYFY ना सिंधुना पांगथोकपा टीम 13 ना ग्रुप मरी खाइदोक्तुना थासी की तरुक्तगी BYF की प्लेग्राउंड चथरखिबा सेकंड यारिपोक ट्रॉफी 9A साइड मणिपुर ओपन फुटबॉल टूर्नामेंट 2026 की ngasi सानखिबा मैच ता सना FC थौबाल माई पाखरे ngasi सानखिबा टूर्नामेंट की मरीशुबा मैच ता सना FC थौबाल ना YVA वांगजिंगबु गोल 3 का अमदा माइथीबा पीकी हयेंग तांग मापन की नुंगथिल पुंग अनिदा टूर्नामेंट की मंगाशुब मैच ता TMFC यारिपोक अमसुंग मास्टर FA टॉप अनिना अदुगा तरुकशुब मैच ता NGL लौरेंबम अमसुंग BYFY B अनिना सानगनी हाइरी अहुमशुब निंगथम कप अंडर 17 फुटबॉल टूर्नामेंट 2026 की निनी चंब नुमी की अहानब सानखिब मैच ता सादे FC ना MFC बूट अहुमदा अमदा माइथीब पीक्रे अनिशुब सानखिब मैच ता खुराई FC B ना YSC योरबुंग बूट अनिगा अमदा थोइब ngमखी अहुमसुब सानखिब मैच ता UCCL ना ALCHEMY FAA बु अमगा सिनोदा माइथीब पीकी मरीशुब सानखिब मैच ता KYC नंबोलगा हाइरोक FA गा सानगदबा अदु KYC नंबोल लाक्तबना मरम ओइरगा वॉक ओवर ताखी ngasiगी रोइबा सानखिब मैच ता 7 स्टार ब्रदर्स का नेशा ngongpok sekmaiga sanaki adubu गोल अहुम दा ड्रॉ चटख्री अरोइबदा मरोइबा पाव अमुहना कुकी कम्युनिटी सिंगना इम्फाल चंगलपा मतमदा लैंगाक नांगाक सेनगनी खुदोंग थीबा ताहलोय हाइना मणिपुर की चीफ मिनिस्टर युमनांग खेमचाना फोंदोक्री अमदी लितानसाई खोंगदा डिप्यूटी चीफ मिनिस्टर लोशिदी खोना सरु यादुना इंग तप्पा हंजिलकनबा मी फम लिंगाई नोंमै कापनरखरी नॉर्थ ईस्ट विंडो टीवी ना संदोक्चरिबा नुमिदांगी पाव मतांग असि लोशिंजरे मियेंग ताबिरिबा पुमनमपु अमुका सुहाना खुरुमजरे नॉर्थ ईस्ट विंडो मिनिंग ताबिरिबा मयाम पुनमकपु तरामना ओक्चरी हौजिक मपालामगी थबकी पाव पिजरी अहानबदा अथुबगी ओइना दुबई की वेयरहाउस वर्कर की थबक कौरी हाइरिबा थबक असि एप्लाई तोबिनिंगबा मियोसिंगना प्रेजेंटेबल एंड गुड कम्युनिकेशन स्किल लेबेता नतना मसागी चही कुनमाथोइदगिना 38 फावबदा लेबा ओइबिगदबनी हाइरिबा थबक असिगी पिजरिबा खुदोंग चाबसिंग अदुदी per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada united arab emirate ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani
Hairiba Tabak Asigi Indian license Paibiba Miyoisingi, Tagi Oiba Salary di Lising Yankaidagi Hausagani, Gulf license Paiba Miyoisingi, Tagi Oiba Salary, Lising Yankai Mangadagi Hausagani. Ahum Subada, Beharan Water Parki, female retail staff, Tara Kauri, Hairiba Tabak Asi, applied to Biningba Miyoisinga, retail experience Labaga Luinana, Yamjabada, 165 centimeter ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary leasing mauda taretagi hausagani pamarol gidamakta 7005273217 natraga 9366230077 Natraga, Aikoigi Office, Northeast Window TV Building, Hata, New Chekon Rota, Lengsin Birau. Haksang Panathamge Hairabadi, Iram the Masimakta the Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lazari. Mapamasida, Tazaba Yarabamadi, Seliam Changdana, Specialty Kunhen Badana, Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Haksang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bataki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabataki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Aku pemerol Gidamak, Babina Hospital, Saziwa Gel Road, Kabay Soy Impal, Istaleng Sinbirau. Natraga, Aikogi phone number 6909 390666 call to Birau.